adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf shiraf sijinabiu adungi awaba punama koknabigi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laing babudi narjingai da saksal hobana hena fai Classic Hospitality Training Institute tha taru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ke tang tare tagi class haujaragani hena akupa marol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you India gi ahanba national awardee government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you. Break matung na mayam bataram noksari. Minor Education Department ki thabak ki pothakraba officer amadi employees sing kaina bagi thorumama All Manipur Minor Education Department Employee Association Sinduna Lampel Patalaiba Department Asigi Office Complex ta pangthokre. Tharumaduda Minor Education ge Principal Secretary J.C. Ramthanga, Association ge President A. Sanjit, Department Asigi Chief Engineer L. Gaurkisur Susargya ki. Tharungi sarguma oina Department ge Engineer madi Contractor singna mateng pangtuna semba Department ge Green Park masu hangdoki. Thabak tagi pothakraba singda khudol pot piduna ikai khamnaki Tharunga mari lainana Principal Secretary J.C. Ramthangana thabak tagi pothaba haibasi awaba numit nate nungaiba numit amani haina logadabane ek amadi conduct rule kiana phajinduna thamlamba adu ngasidagi ning tamlabani masina punsigi ani suba khongthang ama ning tamna pangthokpa ngamlagani haike New government has changed the pattern of AIBP and we are struggling how to have this so-called district irrigation plan prepared and approved as soon as possible. Imphal More Lambi ki huzik oiriba fibam JC Imphal More Road Transport Association gi miut kangbu amana ngarang paumi singaloina duna yengsinkre JC ki President Ngangom Haridas na luchingba kangbu aduna lambi asigi tongan mafam sing yengsinke Ngangom Haridas na phongdokhibada Imphal More Lambi ki huzik oiriba phibam phatriba asi mari lenaba authority na hanaki nongju tha laktringeda semjin bidrabadi gari chatpa yadabagi phibam da leiragani haike Lambi asi na ma kaba khembiramaga gari lilam ama khatabak chatpa yanaba thambiramaga hoji fawda hana yembidre lambi si tarkiba tagadi nageta diversion pibam betabani na suspension bridge Sabanatadi, Aquina Masi, Otolo have Wakanda, Tamjari, Maramaduna, Manipur Sakar, Amadi Luna, Marinaba, Vivaxina, Lamia, Tumatum, Samjan Biduna, while the Sarusid, Mission View, Makapu, Kala, Time View. Andro Kendra polling station Nimfudagi Miu Taratarana, Uplipen Andro Committee, Semduna, Lakaduru Bamikalas da, Dr. Nimai Chan Luangbu, Andro Kendra da, Mirep Ohena Baturang Tore Haina, Committee President MD, Fakuruddin Fongdokre. Manipur Press Club Tapang Thokpa, Paugimi Pamamada, Dr. Nimai Chan Luang Asi, Wanghem Kendra da Mangarak, Mikal da Mai Paktuna Minister Pauba Oikrabaluching Bamani. Andro Kendra da Huzik Sotana Lediba Sida, Makumba, Miui Amana, Kendra Sigidamak Takanaba Pirebasi, Loguni Haiki. Zad Kaidana, Dharmadami Yangana, the Kali missing the Puna Satum in the virus, and I was a Sierra quick under me. When I was in the Tabosila, but as a military, and I can have all this into the you are supposed to come to set it out. Sumba, Tanzasi, Manipuri, Padapunumuta, or the prison Kennedy Kulamaka Senson, the Bawa Aliva, Massinum was sort of the Tinder was set, hooked and away on the Danbokan and who said he was Ladiva, he is now some second row, Mate Pangan, Mate from the city, was one armed congregation of Massimilia, side Kari and the President of
Cabinet ki ware matungina primary amadi graduate oja asi academic performance ti yenglaga logani haikiba ware adu Kanglaipak Student Association na chanabi yaroi hari. School chatana pass tokiba exam phamdana mark wangna pass tokiba CBSE gi mahiroina Manipur board ta changlakpada pass toba ngamkidabagi wari leiribani. Amaromda Lairik hairaga exam da laibak tibadagi mark nemba kaya amasu leiribani. Asigumba pibam masda matau karamna oja khanbada academic performance da khangadoribano. Masigi mahutta mamang da tawkibagum written test tawgadabani. Hena bagun laiba oja khanba amadi samdok sanjin yadana bagidamak OMR sit season aduna tawgadabani haina dabi tawri. Sandel District Hospital si fata haudi hundokpam leitabana hospital gi akoibada amotbana pik thale hari. Housing Hospital asigi Dr. Taramari nurse Taramathoi lei adumoinamak Dr. Madi staff singi matik chaba quarter leitabana Dr. Ani khak rotation da thabak tonaduna OPD amasung hospital da leiriba anabasing layengbada kudong chadaba kya mayoknari haina Committee on Protection of Tribal Rights ki advisor TS Betona pendaba phongdoragli. Committee asina Maha Area Chief Association ki members singa paumi singa loinana District Hospital ADC Sandel ki dispensary CMO office District Malaria Officer amadi District TB Officer singi office sing satuna yengsinbada wapam singasi khanglakibani hari. Makal makha kyagi chemical season narga sana sengdokli bani haiduna sana huran bagi thabak tawrami haiba nan Manipuri ani langthabal kunjada laiba Divine Life Club ki thomi singa farga MSF ki office da sinaragle. Makoy animak Bihar ge Bagalpur district ki Ikardar village dagini. Makoy ani adudi Dukaram Saha Madi Gulchan Saha Kawi MSF ki working president Mukta Ngamba Mangangna Phongdorpada Mitop Singh Sanglakpada Miyam Amadi Sarkarna section thorang lokhatpiu haike. Summa thawlok mayam thokre sanagi matangsi ado hanjanjan adum tholi masina tapadi moi gi oiba luching makaradi Manipur sida leire moi nini khatangai ri hai Bihar de lakwa numini sida moina apam kudim changdana khotana tawrami sinati moi gi oiba sowa network ama ramani hai bithasi mamang da sum mayam ama phakre sigi thawlok si police ta sinabana kongai ma yaw khramne adurisu adum thoktana lei se lebak mayam jida kogi hena mit mai pang na ba matungda sumba changakwa mayang changpa yaw taragadi moi section na ba and appeal tawjari. BJP Manipur Pradesh ki president oinabagi mioi taramari gi manungda Laistam Subhas pu sogatuna mahapu president oina khanbinaba national president taksinaba BJP Sadul Tribe Morcha Senapati gi ngasi pangthokiba executive committee gi mifamna warib lokre. Senapati gi view land laiba Somai Baptist Memorial Golden Hall da pangthokba mifamaduda BJP Sadul Tribe Morcha gi president Sali Stephen General Secretary KK Tonison amadi ate executive member kyasu sargya ke Stephen haikibada chingtam animakta miyam gi thabak pangthokpa ngamgadaba mioibu president oina khananaba warebasi lobani warebasi national president thangalagani haike feels the need of the hills. We are facing a lot of difficulties problem within the party also. Meantime, especially we the scheduled tribes are getting this kind of ill treatment from the present state president. Sakani panba gari cham chanba parking set among se rims ki gaini block mayada medical superintendent professor M Amubana Sangakre Sangabagi Tormanduda rims ki deputy director Y Rajendra Chief Account Officer E. Dabendra Maite amadi Executive Engineer S. Ranbir Su Sargyaki. Sky Hospital amadi Manipur Heart Foundation na Singjubung Youth Organization ka kusum na duna nomagi oiba lemna heart screening tawbagi kemama Singjubung makong na pangthokre. Punna miyo yankairom screening tawbagi kudong chaba phangki. Sky Hospital ki chairman Dr. L. Siam Kisorna layeng duna Pabadagi, Naktok Hobana, Hena Fai Habapandam the Kemasi, Pangtok Pani, Haksang Manu the Lady Batamuki, Chapchaba Pibum, Kangdavana, Tanglabamu, begin Mapok Aremada, Mang Biawi, Haiki. Kumbi Kendragi Miamgi, Mute Oina Kaki, Bamuina, Assembly the Wangang Bagam the Bamasung, Assembly Yaudaba, Muibu, Miamgi, Mute Oina, Tagat Pamatik Sadre, Haina, Hanagi, MLA, and Manginangasi, Kumbi Kendragi Manung Sanba, Nongda Kong Amadi, Sadang Kong the Pangtokba, BJP the Nona Yaruklaba, Muising Opagitorum the High Cre. BJP
नसिंदुना पांगथोखिबा थोरमदुदा मंगीना मखाताना हाइकिबदा माकना कुंबी केंद्रगिदा नतना मियामगी ओइबा चाखो थोरंगी थबक क्या पाइखतकनी हाइकी BJYM की एक्टिव मेंबर अहन थेम संजोयना सही मंगा फागतरुबा हौजिक MLA ओइरबा मियोय असना माकी लोकल एरिया डेवलपमेंट फंड की सनफम कदाइदा सीजन नखरबगे हाइबा चप चाबा खंगबा ngamdri हाइकी फिल्म डायरेक्टर प्रोड्यूसर ओइबतना तना मणिपुर की फिल्म की लमदा अचौबा थौदांग यारिबा इपुबु सखंगदबसिंगा तमथिना फुरमबगी मतंगदा हयेंग चीफ मिनिस्टर अक्रमी बोबिदा मेमोरेंडम अमा पिसलगनी हाइना फिल्म फोरम मणिपुर की चेयरमैन एल सूर्यकांत शर्मा फोंदोक्रे ngasi forum gi mijeng makhada cinematography guild choreography guild amadi editors guild da sinduna ka sampat laire mida wakami phamama chathabaga mari lenana el surjakantana wapamasi phongdoki bane magna makhata raduna forum gi hana gi luchingba oiramba ipubu tamthina phuramba thawngasi condemn tawi hayeng singjamai bazar da wakami phamama chathabaga loinana chief minister da memorandum ama pisangani haiki मार्च की तारीख अने आई पुंगा पामा खाइदा अभी की फिल्म मेकर मयंग लमक इपु जखम दम मिय खरना फाद्र पुरगा सिबया बा जांग द फुरगा लंथोमा अदु दि बायोता सेंदोरो कना तोमनो बाल विद्या मंदिर हायर सेकेंडरी स्कूल की हाना फिबम चादना लेदम बिल्डिंग अमदी स्कूल असि ताना चंगलिबा लंबी सेमजिनबा हौक्रे स्कूल की माहिरुई ओइकिबा एन इंद्रजित की लोइनना स्कूल की मैनेजमेंट कमिटी का पुन्ना लंबी असि सेमगी थबक चटबनी मैनेजमेंट कमिटी के सेक्रेटरी वाई तोंबना स्कूल की अवाट अपासिंग मेंशन बिबा अमदी लंबी सेमबिनबगी दमकता थबक थोरम क्या पाइखलकपदा इंद्रजित बु थागतबा फोंदोकी ऑल मणिपुर वर्किंग जर्नलिस्ट यूनियन की लिस्टिंग अनि सुमना तरा तरुकी हॉलिडे लिस्ट दा ममांग सही की दिसंबर की टांग 13 दा थोकिबा हॉलिडे लिस्ट की serial नंबर 13 दा सेप्टेम्बर की टांग 38 बिस्रकम पुरजा असी की महुत्ता पिसाटाउ थौनी बाहाइगदबनि हाइना आमजुगी जनरल सेक्रेटरी ना खंगलगले हौजिक अटेन ब्रेक अमा अमुखना नोबिस मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरिबा दाकफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. ब्रेक बतुंग दबया बतरा नोक्सरी कांगपोकपी की मफम सिंग लू नाना थमननबा कांगुई वी केयर हाइबा वॉलंटरी ग्रुप अमनंग सिदिगे कैंपेन चटबा होक्रे कैंपेन सिंग असि यू कांगपोकपी टाउन दा कांगपोकपी टाउन कमिटी की चेयरमैन ना होदोखी थोरमदुदा कांगपोकपी वुमेन्स वेलफेयर ऑर्गेनाइजेशन कांगुई यूथ यूनियन के ऑफिसर सिंग मदे कुनमंगा सुबा असम राइफल्स की पोस्ट कमांडर अमदे SBI कांगपोकपी के ब्रांच मैनेजर चिंगबा मियोय क्याना सर्बिया की वॉलंटियर हुमद्रा रोमना कांगपोकपी टाउन की मफम सिंग अमदे नेशनल हाईवे की जगह क्यादा सेंगदोपकी थबक चटकी मियामना लू नाना लैननबा कांगुई वी केयर न चथरिबा थबक थोरम सिंग मतेंग पांगबिउ हाइना फोंदोंनरक्ले इरिल बुंगदा लाइबा ISTV नेटवर्क की ब्रांच समा ओइरिबा थ्री ब्रदर्स की ऑप्टिकल फाइबर मीटर चामरोम कैराव अमदी लंगदुम अनि की मरकता लाइबा वाटर सप्लाई मयादा सकंगनबा सिंगना ngarang ayuk pung 10 खरा हेलकपा मतमदा हुरानख्रे ayuk pung 10 मखाइदगी समजिन साजिनबगी थबक चथरकलबा मतुंगदा ngasiनि midang waram pung 8 मखाइ ताबदा मपुंग फाना लुइसिंदुना mahusagum ISTV network की सिंगल सिंग थाबा होख्रे केबल लाइन हुरान की बसना मरम ओइदुना हाइरिबा मतम असिदा माइके अदोमदा नेटवर्क असिगी प्रोग्राम सिंग येंगनबा ngमखिदबगीदमक नुंगाइतबा फोंदोरक्ले लाक्लिबा तांग मापनदगी थांग खुंजेंग लेकाइदगी हौरगा हाउरेम चिंगा मखा खुलगी ममांगदा लोकटाक पाट लेरिबा अटावबा फुमदी फाजिनदुना थमलिबा सिंग असि लौथोपगी थबकमा लोकटाक डेवलपमेंट अथॉरिटी ना हौरगनी फाजिनदुना थमलिबा फुम सिंग असिदा लू अमदि लांग थाक्लिबा सिंग मतम चाना लौथोकनबा खंगलगले हारिबा मफम सिंग असिदा अयुकी पुंग दिपानदगी नुंथिलगी पुंग मरी फावबा लू अमदि लांग थाक्तनबा LDA गे प्रोजेक्ट डायरेक्टर ना खंगलगले Kada Konthozum Kangjebung Unit Hangdokre Sapamongbi Pramodinibu President Konthozum Ongbi Medabu General Secretary Wina Kankre
Kuntare suba Assam Rifles na Jiribam gi Ramgai Zangkulda hiyama pikre thoromatuda battalion sigisio as Romesu Serbiaki Mumbai gi Bokela area da nupa macha man Manipur gi nupi amabu taki tawina tawki bathongbu North East Forum for International Solidarity na yamna kanna yaning da phungdo kre Maharashtra government hiram sida athuba matamda yengsinduna city edu thengna diba awang nu pokmiam gi khudung chada sing adu thoktana ba honagadabani hari Hauzik sanabagi pau lobis Mari Suba Kanglai meeting asidagi Kangpokpi da leba Thomas Ground da Hokre District Sports Association Sada Hills ki makhada pangthoki bahudokpagi thorumda All Manipur Football Association ki President P Ragumani Imphal East Football Association ki Vice President Is Tondon Amfa ge Executive Member ke Momo Masung Organizing Committee ki Chairman Manglen Thang Jauna maruiba miusing Serbia ki Kuki NP Sada Hills KSO Sada Hills samadi Kangpokpi Town Committee ki Chairman Zongkam Kipgen na chingmamiyo kya su Serbia ki ngasi ahoba numita Mumphalai Athletics na ke Molen Football Club pu ahum manga da tie break da mighty pikre Mysore da sathari bakunta tarak suba National Master Athletics Championship ki ngasi marini chanba numita Manipur na gold nipan silver medal taruk amasung bronze medal ani laure Manipur ki gold singadu Lal Babu W Thabale K Mangol Ekasini S Kunjakiso TS Nabakumar amadi 400 into 400 meter gi nupi gilamjel da goal ahum amasu lauki silver medal sing aduna S Bimola RK Dhanesor K Syama Devi A Momon S Kunjakiso amadi Y Sandrakala na lauki bronze medal sing aduna S Kunjesor amasung 400 into 100 meter gi dana ajit amasung ma ki kangbuna lauki ngasi marini chanba numit fawada Manipur na punna goal kulumdoi silver kunithoi amasung bronze medal mapal lawangam kre Manipur hockey gi meeting makada YCCIC kontha halukna sinduna ibudo margin ground chathari bamarik suba Y Rasmani Memorial Invitation 7 aside men's open hockey tournament ki hayeng eupung tarumakhai taba matamda ahanba match oina RC Silong amadi BD ISA Bisnupur ga sanaragani ani suba semi final match na Young Rhino Silong amadi SYUC Uchekon kunu ga sanagani tournament asiga aroiba match nungthel gi pung ani taba matamda haugani loisinbagi thoramda MLA N Biren Manipur hockey gi president ke SS Thoiba amadi Imphal Municipal Corporation gi executive officer NG Utamna thorumapu sing oigani makhataba pau boyai ningthujamdagi lobise Thagachari ngasigi sanabagi pauda North East Games Rajiv Gandhi Khel Abhiyan Scheme gi makhada Department of Youth Affairs and Sports na sinduna State Nipal gi nupa nupi sanaroi samapal kun na saruk yaduna tha sigi tang ani dagi Khumal Lampak Sports Complex ki tongan ba mafam singda chathariba National Level North East Games ki hockey masana gi ngasi sanakhiba nupa macha gi aroiba match ta Manipur na Mizoram bu panjal taruk ani da maithibi piduna winner oikhre Assam na Tripura bu panjal taramathui sinoda maithibi piduna ahumjoba position takhre ngasi Khumalampa hockey stadium da sanakhiba nupi macha gi match ta Manipur na Assam bu panjal taratruk sinoda maithibi piduna final sangkhre masana asigi nupi macha gi aroiba match ta Manipur amadi Mizoram ga sanagani Games asigi football masana gi final da Nagaland amadi Mizoram ga sanargani ngasi sanakhiba ahanba semi final match da Nagaland na Manipur bu goal ahum anida amadi anisuba semi final match ki sanakhiba da Mizoram na Tripura bu goal ahum anida maithibiduna final sangkhibani nupi masagi football masana gi aroiba match da Manipur amadi Nagaland ga sanaragani ngasi Khumalampa main stadium da sanakhiba ahanba semi final match da Manipur na Meghalaya bu goal taret amada maithiba piduna final sangkhibani atopa semi final match amada Nagaland na Tripura bu goal ama sinoda maithiba piduna final sangkhi boxing masana gi nupi masagi kg yankaini thogi semi final da Arunachal Pradesh ki SI Silana Mizoram gi Lalurat Peli bu maithiba pikhi atopa semi final match amada Manipur gi Ais Mahedevi na Meghalaya gi Grace Nailabu maithibi piduna final sangkhre nupa gi kg yankai mari gi final da Manipur gi KS Haridas amadi Arunachal Pradesh ki
Kongam Polamga Tengaragani, Nupigi Kiji Yankimergi Kanglupta, Mizoramgi Lalpa Kuali Amadi, Asamgi Jamuna Boroga Tengaragani, Nupagi Kiji Yankitereki Final da, Manipurgi K. Surasandra Amadi, Arunachal Pradeski, Kungpung Wanga Sanaragani, Nupigi Kiji Yankitereki Final da, Manipurgi K. Samim Banuga, Mizoramgi Dortiga Tengaragani, Nupagi Kiji Humpugi Final da, Meghalayagi Wangbudian Amadi Manipurgi L. Johnson ga Tengaragani, Nupigi Kezi Humpugi Final da Mizoramgi Lalbuachi Amadi Manipurgi KS Lotama Sanuga Tengaragani, Nupagi Kezi Humpumdogi Final da Manipurgi K. Johnson Amadi Meghalayagi Arvin Pardhan ga Tengaragani, Nupigi Kezi Humpumdogi Final da Manipurgi L. Nilam Amadi Mizoramgi Laluinga Tengaragani, Nupagi Kezi Humputaruki Final da Arunachal Pradesh ki Pongken Singha Amadi Nagaland ki Jagata Singha ga Tengaragani, Nupigi Kiji Humputaruki Final da Mizoram ki Abhikas Amadi Manipurgi S. Bonobala ga Tengaragani, Nupagi Kiji Humputara ki Final da Assam ki Sudesh Amadi Manipurgi L. Donoi ga Tengaragani, Nupigi Kiji Humpudra Final da Manipurgi T.H. Aruna Amadi Assamgi Lobhilinaga Tengaragani, Nupagi Kiji Humpudra Mangagi Final da Mizoramgi Banilipua Amadi Nagalandgi Avelga Tengaragani, Nupagi Kiji Maripugi Final da Manipurgi L. Dhanachandra Amadi Nagalandgi Deepak Sungwaga Sanaragani, Nupagi Kiji Maripu Mataki Final da Manipurgi Debadatta Amadi Nagalandgi Lanminsuaga Tengaragani. Athletics ki meter samri gi Nupagi Lamjen gi final da Tripura gi Habibi Mia, Manipur gi K. Konungjau Amadi Tripura gi Sakim Hasenna Ahanba Anisuba Amadi Ahum Suba Takre, Nupigi meter samri gi Lamjen da Tripura gi Mudhumila Amadi State Asigi Fatima Begum Amadi Nagaland gi Sujianna Ahanba Anisuba Amadi Ahum Suba Takre, Nupagi Longjam da Manipur gi K. Romesandra Amadi Tripura gi Jiten, Nagaland gi Morsongna Ahanba Anisuba Amadi Ahum Suba Takre, Nupigi Discus Throw da Tripura gi Purabina Ahanba, Mizoram gi Ramengna Anisuba Amadi Nagaland gi Kuiruna Ahum Suba Taki, Nupagi 4x100 meter relay race ta Tripurana Ahanba, Manipurna Anisuba Amadi Nagalena Ahum Suba Takre, Nupi Masagi Pangthokibada Tripurana Ahanba, Manipurna Anisuba Amadi Nagalena Ahum Suba Taki. Weightlifting gi Kg Humpunithoi gi Nupagi Pangthokibada Arunachal Pradesh ki Tukarna Ahanba State Asigi Tinchaina Anisuba Amadi Manipur gi L. Paikhombana Ahum Suba Taki. Category Asigi Kg Humpumafal gi Pangthokibada Manipur gi L. Sundarjitna Ahanba, Arunachal Pradesh ki Longpuna Anisuba Amadi Assam gi Kaushik Baruana Ahum Suba Taki. Category Asigi Kg Humpudra Tret ki Pangthokibada Arunachal Pradesh ki Konjumna Ahanba Amadi Manipur gi A. Arjunna Anisuba, Assam gi Pabir Niokna Ahum Suba Taki. Nupigi Kg Humpumdoi gi Pangthokibada Manipur gi K. Rosilatana Ahanba, Assam gi Pompina Anisuba Amadi Arunachal Pradesh ki Minu Merizuna Ahum Suba Takre. Judo Masana gi Kg Humpudrawdagi Pangthokibada Mizoram gi Lalchungna Ahanba, Tripura gi Vivek Sadanna Anisuba Amadi Arunachal Pradesh ki Kato Nasadongna Amadi Manipur gi L. Mainona Ahum Suba Taki. Kg Maiputara Makhagi Pangthokibada Mizoram gi Sanathanna Ahanba, Manipur gi K.S. Basantana Anisuba Amadi Meghalaya gi J. Sarikana Ahum Suba Takre. Kg Maipumathoi gi Pangthokibada Manipur gi K.S. Ajitna Ahanba, Tripura gi Nabir Hussain Anisuba Amadi Mizoram gi Banal Ringwana Ahum Suba Takre. Polo Manipur Police Sports Club Team A Kunthranithoi Suba State Level Men's Amadi Taramathoi Suba Women's Polo Tournament ki Final Sangkre. Nat ki oiba masana ama oiriba sagol kangjai Manipur gi mangkhidanaba amadi masana asi hena sakol hanabagi pandamda All Manipur Polo Association sinduna mamang thagi tang kuntaretagi polo team kunna saruk yaduna chathariba Kunthranithoi Suba State Level Men's Amadi Taramathoi Suba Women's Polo Tournament ki ngasi sanakhiba ahanba semi final match ta Manipur Police Sports Club Team A na KMM Riding Polo Club Singjamaibu Panjil Mapal Anida Mighty Biduna Final Sankhibani. Manipur Police Sports Club Team A gi Mai Papugi Panjil Singadu M Jawana Ahum Suba Sakarda Panjil Ani Mari Suba Sakarda Panjil Ahum Punna Panjil Manga Sankhi.
S Bimolna ahanba amadi anisuba sakarda panjil ani sanki atopa panjil ani aduna S Abungchana marisuba sakarda sanduna match asi maipakhibani maithi auraba ke riding polo club team A Singamagi panjil ani edu CIS Ajitna anisuba sakarda amadi I Sasindrana marisuba sakarda sankibani nupi masagi sanakhiba matchta thangmaiban polo club na ibodhok thangjing polo club khongmanbu panjil mari sinoda maithiba pikhre thangmaiban polo club ki maipapagi panjal sing adu KS Habena marisuba sakarda panjil ani S Langlena ahum suba sakarda panjil ama amadi KS Deventina marisuba sakarda panjil ama sanduna match asi maipakhi Sathariba tournament asigi nupagi hayeng ani suba semi final match ta Kongpan Student Club amadi Eastern Student Club Team A Nongaibunga sanagani Cricket Model Club Team A Singhamakhana ahanba State 11 led Aribam Amutombi Sarama Memorial Veteran Cricket Championship ki title lokre Manipur Cricket Association ki miyang makhada Model Club Singhamakhana sinduna mamang thagi tang kunithoidagi team nipana group ani thokna khaidoktuna Langthabal Public Ground amadi Luang Changbam ki Luang Pokpa Cricket Stadium da chatharakhiba ahanba State 11 led Aribam Amutombi Sarama Memorial Colored Dress Veteran Cricket Championship Trophy ngasi loisinkhre Loishanbagi Thoramda Model Club ki President Ice Indeshwar Manipur Veteran Cricket Association ki President N Indrajit Manipur Cricket Association ki Vice President Soram Tekendajit Amadi Manipur Cricket Association ki Vice President CIS Saubuna Thoramba Pusing Oiki Satharakhiba tournament asigi ngasi aroiba nimit ki sanakhiba match ta Model Club Team A Singhamakhana Napsa Khai Imphal bu run 38 da maithiba biduna championship asigi title laukhibani Model Club Team A Singhamakhana toss ngamduna ahanba batting tawada apiba over kunthra da wicket ahum khak turaga run chamaga marfutra humdoi lokhi masigi paukhumda Napsa Kha Imphalna over kunthra da wicket mapal turaga run chamaga humpu khak loduna match asi maiti khibani ngasi sanakhiba match asida Model Club Team A Singhamakha gi sanaroi Sunil Salamna out oidana ball marfutarukta run chamaga supna manga loduna man of the match takhre Satharkiba Championship asigi Napsa Kha Imphal gi Somarendrona wicket taruk logduna highest wicket taker amadi highest run scorer gi mana lokhi Model Club Singamakha gi sanaroi Samuna wicket mapan logduna highest wicket taker gi mana lokhi club asigi thoksom tombana run chamaga yankhaitre logduna highest run scorer gi mana lokhi Napsa Kha Imphal gi sanaroi S Somarendrona man of the series gi mana lokhi Model Club Singamakha ge sanaroi Sunil Kumar Salamna man of the final match ki mana lokhi winner oirba team Model Club Singamakha da trophy ga loinana lupa lising taramanga amadi runners up taraba team Napsa Kha Imphal da trophy ga loinana lupa lising tara tharumba pusingna khusinakhi Hauzik ngasino magi ay ngasagi pau lobisi ICAR Lampel Partiki Phangba Pauda Ngasigi Khwaidagi Sakhiba degree Celsius Kunipal Dasmik Ani Khwaidagi Ingba degree Celsius Taramathoi Dasmik Manga Nungsitta Yauba Ising Manil Gisang Ayukta Saada Marfu Taramathoi Nungthilda Saada Nimdoi Oiki Ngasigi nong chukibagi sang suhingo dasmik mari millimeter oiki Aroi bedamaru ba pau mungana pizari lamdam asida thabak phangdabagi awaba mayok naribasi kokhan bangam dabasi sarkar sina lumna lawi haina chiminesa okami bobina phongdokre Transport Department na Mairoi Singpuba van bus samadi atei gari pumnamak niyom ngakna chatlibara haibagi drive chathagadori amadi lamdamasida selmilon gi phibam phagat hanaba agriculture natragana horticulture ga mari lenaba pothok sing marang kaina puthokpa mata moire haina chiminisa okrami bobina phongdokre ngasigi onadi ISTV gi pau miyeng tabirba singbu kaina na bayathang nizari